थाइना ममांगैदा अपिकपा खुंगंग अमदा यामना मथोंग हुक्तबा मसोंग पाक नाइदबा नुपा अमखक लैरम्मी महाकी ममिंग अलेक्जेंडर कौरम्मी महाकी नुपीना फ्लोरेंटिना कौरम्मी महाकी नुपा असिगी साजत असिगा यंगनरुबा मतमदा नुपी असिदी यामना तायोनरम्मी मतम लैबा किबिक्ता महाकी नुपाना मिंगोंदा नमथाक तौरुबा कया अदु तौदनबा हाइजै अदुबु महाकी नुपा असिनदी नोंगमता महाकी नुपीगी वा अदु तारमदे मतौ करमना मखोय अनिसी इमुंग अमतदा युम्बुरेम्बी ओइना लैमिन्नरमलिबनो हाइबा असि पुम्नमक्ना खंगनिंगबा वाफम अमनि अदुबु फ्लोरेंटिना कैदोंनुंगदा महाकी मपुरोइबबु महाकी लमसत अदुदा हाइनददुना अतोप नुपा अमदा मयुम पानखरगे हाइबा खलमदे मधुगी महुत नोंगमदि सोइदना महाकी नुपा असि ज्ञान लाखिनी महाकी वा खुदिंगमक असुंबनी खंगलखिनी हाइना माइथोंगदा अवाबा नुंगाइतबा साउनिंगबा अमदि वारौबा अमत्ता उत्तना लैमिनदुना लाक्ले तांकक कया कयादा मपुरोइबा असिना मियामगी सेराक फंगदुना अवाफमदा तारखिबा कयादगी फ्लोरेंटिनाना हाइजदुना कनबिदुना लाखि अदुबु अलेक्जेंडर नदी मधु खंगबिबगी महुत्ता अहोइनदुम मिंगोंदा अयत अपन पीबा लेपलमदे नोंगमदी अलेक्जेंडरना महाकी लौसिंगना मखोइगी खुंगंग अदुदा लैबा लौयाम साबा नुपा अमदगी लन थुम लौथोके हाइना खलम्मे लौयाम साबा नुपा असिसु खुंगंग अदुदा सेल थुम यामना मिहौबा मियोय अमनि कयामुक यामना महाकना लन थुमदा कलकपगे हाइबबु सिरबसु सनागी कु मनुंगदा हिप्तुना सिनिंगलाम्मे मरमसिना महाकी लन थुमसिंग लेप्सिनबा लेप्ते मियोय कया कयादा सेल संदोक्तुना मधुदगे फंगलकपा मथोइसिंग अदुना खोंग्राई निक्तुना सारम्मे महाकी मतवसिदा चानिंगाई थकनिंगाई लेजद्रबा मियोइसिंगदी वारौबा साउनिंगबसु पोक्लाम्मे करिगिदि पोक्लोय पत्तत्पा मखै लेजद्रबा मखोइना नोंग फादोक चेंगखुया अमखक निरुबा फावबदा पिरक्कनि खंखिदे मधुगी महुत हेनदुम थीना थीना सैदुना तालक्खिबा ngaktani अदुगी सुमथक्ता लेजद्रदुना सेल पुजगे लाक्लिबा मखोइदा फावबा सेल पीदना थादोरखिबा ngaktani अदुना खुंगंग असिगी मियोय अयाम्बना लौयाम साबा नुपा असिबु नोंगमदि सोइदना पारा अमा तंबिसी हाइना खन्नरम्मे मसिगी तंजा असि लौदुना अलेक्जेंडरना लौयाम साबा नुपा असिबु नमथाक तौरगे हाइना खलक्खि मतौ असुमना अलेक्जेंडरना अंगौबा सगोल अमखक सेंगना इरुजथोकपिदुना सना अमदि लुपागी सेल्ये खरा सगोल अदुगी ममई पानफम अदुदा लसिंग अंगौबना कुपसिनदुना नपसिल्ले अदुगा सगोल अदुबु सिंगलदुना लौयाम साबा नुपा अदुगी मयुम तमना लाक्लम्मे महाकी मतौ अदुदा लैकागी मियोइसिंग तिंगक तिंगक यंगनरम्मे मथोंग सादबा नुपा असिना तौरिबा असिबु करिनो हाइना वाखल तौना तौना यंगनरम्बा अदुगी मथक्ता अमुक्का हेना सममनबा पोखल्लिबा असि लौयाम साबा मसागी ओइजबदा खनबा मियोय अदुगी थोंगालदा चंखिबा अदुदनी अदुबु अलेक्जेंडर दे करिसु थौसादना मोंग हादना लौयाम साबा नुपा अदुगी सुमांगदा लेप्तुना लैरम्मे लौयाम साबा नुपा अदुसु मांगोंदा थारिबा फक्सांग अदुदा फमदुना बाक्सीदा यावरिबा सेलसिंग अदु से अमदा यामना कुपना पारम्मे अदुमना तौबा अदुदा अलेक्जेंडर अमदी सगोल अदुना सुमांगदा लेप्तुना लैरिबा अदु उरमदे ngaihaktangdi asumna lairaba matung sagol aduna phi phi kamlakpada लौयाम साबा नुपा अदु खंगबोय करिबोय ओंथोरक्लाम्मे अदुगा हाइरम्मे हाय कदाइदगी सगोलनो अलेक्जेंडर नंगना आइगी सुमांग असिदा पुसलक्लिबा सिबो आइगी सुमांगसे लोइना मोसिनबा तारेने है चलो चलो कदाइदनोमा पुथोको चलो अस मनमसी नमथीबना सुलोइरे वाने महाकी साउरपना हाइरक्पा वा अदु अलेक्जेंडर नदी करिसु थौसादना सगोल अदुगी मंगक्समदा नाला नालादुना असुमना खुम्मे आइगी सगोल सिमदी टोप टोपा सगोलनी नहाकना अतै मफमदा सतुना थिरुरबसु फंगोय है लौयाम साबा नुपा अदुना खुमलक्लाम्मे अतांगबा ओइरगा करी तौरबगे करी अहेनबा गुन यावदना अइना नंगी सगोलसी पामदौरिबनो
ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯁꯒꯣꯜ ꯑꯁꯤꯗꯤ ꯑꯩꯅ ꯂꯤꯁꯤꯡ ꯂꯩꯕ ꯉꯝꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯑꯂꯦꯛꯖꯦꯟꯗꯔꯅ ꯈꯨꯝꯃꯤ, ꯑꯗꯨꯅꯕꯨ ꯑꯩꯅ ꯃꯐꯝ ꯑꯇꯩꯗ ꯆꯠꯇꯗꯨꯅ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯄꯥꯛꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏ ꯑꯂꯦꯛꯖꯦꯟꯗꯔ, ꯇꯥꯅꯤꯡꯗꯦ, ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯅꯦꯛ ꯇꯧꯔꯒ ꯅꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯊꯍꯟꯒꯅꯤꯀꯣ꯫ ꯑꯂꯦꯛꯖꯦꯟꯗꯔ ꯍꯥꯟꯅꯒꯤ ꯃꯇꯧ ꯑꯗꯨ ꯀꯔꯤꯁꯨ ꯍꯣꯡꯗꯅ ꯇꯞꯅ ꯈꯨꯝꯂꯛꯈꯤ, ꯑꯣ ꯐꯔꯦ ꯐꯔꯦ, ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯈꯜꯂꯕꯅꯤꯅ꯫ ꯅꯍꯥꯛꯇꯤ ꯂꯧꯌꯥꯝ ꯆꯥꯕꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯁꯒꯣꯜ ꯑꯁꯤ ꯁꯦꯟꯅꯕ ꯉꯝꯒꯅꯤ꯫ ꯑꯩꯅꯗꯤ ꯉꯝꯂꯔꯣꯏ ꯈꯜꯂꯨꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯐꯥꯏꯕ ꯁꯒꯣꯜ ꯑꯁꯦ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯐꯔꯦ, ꯌꯥꯗꯕꯅꯤꯅ ꯍꯟꯈ꯭ꯔꯒꯦ, ꯑꯩꯅ ꯑꯣꯏꯅ ꯁꯒꯣꯜꯁꯦ ꯁꯦꯕꯥ ꯇꯧꯔꯨꯔꯒꯦ꯫ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯥꯎꯔꯝꯕꯗꯨ ꯐꯥꯊꯔꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯁꯅꯥ ꯂꯨꯄꯥ ꯐꯥꯏꯕ ꯍꯥꯏꯕ? ꯍꯥꯏ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦꯀꯣ? ꯑꯂꯦꯛꯖꯦꯟꯗꯔꯅ ꯈꯨꯝꯃꯤ, ꯏꯍꯦ, ꯅꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯅꯍꯥꯛꯀꯤ ꯃꯥꯡꯒꯣꯟ ꯑꯁꯤꯗ ꯊꯦꯠꯂꯤꯕ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯙꯨꯞ ꯑꯃꯈꯛ ꯁꯨꯈꯠꯂꯛꯎ, ꯑꯗꯨꯒ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯅꯥꯇꯣꯟ ꯃꯌꯥꯗ ꯊꯝꯃꯒ ꯅꯝꯍꯜꯂꯨ꯫ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜꯁꯦ ꯇꯨꯡꯂꯣꯝꯗ ꯈꯨꯗꯨꯞ 4-5 ꯍꯜꯂꯛꯀꯅꯤ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯁꯅꯥ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ ꯐꯥꯏꯔꯛꯀꯅꯤ꯫ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯁꯅꯥꯁꯨ ꯂꯨꯄꯥꯁꯨ ꯄꯨꯟꯅ ꯊꯣꯔꯛꯄ ꯌꯥꯏ꯫ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕ ꯁꯒꯣꯜꯅꯣ? ꯁꯨꯝꯗꯧꯕꯅꯤ, ꯅꯣꯡꯃ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯄꯗ ꯁꯒꯣꯜ ꯑꯃ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯌꯦꯡꯂꯨꯕꯗꯁꯨ ꯁꯒꯣꯜ ꯑꯁꯦ ꯊꯦꯡꯅꯔꯛꯄꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯇꯧꯕꯗ ꯁꯅꯥ ꯅꯠꯇ꯭ꯔꯒ ꯂꯨꯄꯥꯁꯨ ꯐꯥꯏꯔꯤꯕꯅꯤꯗꯣ꯫ ꯑꯩꯁꯨ ꯃꯇꯝ ꯀꯌꯥ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯌꯥꯗꯕꯅꯤꯅ ꯂꯣꯠꯅ ꯊꯨꯞꯅ ꯇꯧꯔꯛꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜꯁꯦ ꯁꯦꯟꯅꯗꯨꯅ ꯊꯝꯕꯁꯨ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯔꯕꯗꯤ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯛꯀꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯁꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯕ ꯍꯧꯔꯛꯂꯦ, ꯃꯔꯝ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯄꯥꯝꯕꯒꯤ ꯋꯥꯇꯥ ꯑꯃ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯋꯥꯁꯦ ꯑꯩ ꯊꯥꯖꯕꯗꯤ ꯉꯝꯗꯦ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯒꯦ ꯈꯟꯕꯁꯨ ꯃꯥꯜꯂꯦ꯫ ꯍꯥꯏ ꯑꯂꯦꯛꯖꯦꯟꯗꯔ, ꯇꯧꯅꯨ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯒꯅꯨ꯫ ꯑꯩꯁꯦ ꯂꯧꯌꯥꯝ ꯆꯥꯕ ꯃꯤꯁꯛꯅꯤꯅꯦ, ꯇꯧꯒꯦꯇ ꯉꯝꯕ ꯃꯤꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯠ ꯈꯪꯕ ꯃꯤꯅꯤ ꯑꯂꯦꯛꯖꯦꯟꯗꯔ, ꯍꯨꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯒ ꯀꯣꯆꯤ ꯊꯥꯡꯕ ꯋꯥ ꯑꯃꯁꯨ ꯇꯞꯂꯞꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯗꯤ ꯍꯦꯟꯅ ꯃꯔꯥꯏꯕꯛ ꯐꯕ, ꯃꯤꯅ ꯃꯤꯁꯧ ꯆꯪꯗꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯃꯪꯇꯥꯛ ꯑꯗꯨꯗ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯈꯜꯂꯒ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯁꯒꯣꯜꯁꯦ ꯄꯨꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯅꯍꯥꯛꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯍꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯁꯤꯟꯅꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯄꯟꯊꯗ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯑꯂꯦꯛꯖꯦꯟꯗꯔꯕꯨ ꯈꯥꯝꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯎꯠꯂꯨ ꯍꯥꯏꯗꯨꯅ ꯇꯧꯍꯟꯕ ꯃꯇꯝꯗ ꯑꯂꯦꯛꯖꯦꯟꯗꯔꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯙꯨꯞ 1-2 ꯆꯝꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨꯃꯛ ꯇꯧꯕꯗ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯁꯤꯡꯅ ꯅꯞꯁꯤꯟꯗꯨꯅ ꯄꯨꯔꯛꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯃꯜ ꯍꯪꯂꯛꯂꯦ꯫ ꯑꯂꯦꯛꯖꯦꯟꯗꯔ ꯁꯦꯜꯒꯤ ꯃꯍꯨꯠꯇ ꯆꯦꯡ ꯕꯣꯔꯥ 50 ꯍꯥꯏꯗꯨꯅ ꯆꯦꯡ ꯕꯣꯔꯥ 50 ꯑꯗꯨ ꯁꯟꯒꯥꯔꯤ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯧꯌꯥꯝ ꯆꯥꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯁꯒꯣꯜ ꯑꯁꯤꯒ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯂꯦꯛꯖꯦꯟꯗꯔ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯆꯦꯡ ꯕꯣꯔꯥ ꯑꯃꯃꯝ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅꯗꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯒꯅꯤ ꯈꯪꯕꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯂꯦꯛꯖꯦꯟꯗꯔꯅ ꯑꯁꯦꯡꯕ ꯃꯔꯝ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯅ ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯧꯌꯥꯝ ꯆꯥꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯏꯔꯨꯖꯕꯤꯗꯨꯅ
Alexanderna hairambagi matung inna manam nungsiraba dhup ama lauthukuna maikhet chamkhatuna manam adu sagol aduda namhalamme. Hairambagi matung inna sagol aduna manam adu nambada hainadraduna kudup mari manga maningda halamme. Matamaduda nupa asina maninglomda sattuna yenglabasu sana lupa karisu taraktre. Hanjin hanjin taurabasu sana lupa tamalaktraba aduda sauninglakpa phaurakle. Aduga sagol adudi dhupki maikhu manam aduda masa adu nungaitaba haurakle. Sana lupa phairak mande khanduna nupa asina sagol adugi mamaidu haigattuna yenglubadadi mabuk nungaitraba sagol adugi amangba adu lawyam saba nupa asigi mamaida kamthorakpadagi pumtai taire. Matamasida mahakpu Alexanderna apangba siramle haibasi khanglaklamme. Mai hauba makai sauraduna mahakna sel piduna nektuna thamba miyoi kaya Alexander bu phanana ba thihalamme. Adubu Alexander di mafam kaidasu thiba phangdre. Phana oiduna su huran bagi tarani mapugi nongma hainaribani. Alexander na miramda lotuna lairamba adu lawyam saba nupa asigi miyoi singaduna phaduna puraklamme. Matamasida Florentinana kamdauna mahaki mapuroiba asi lawyam saba nupa asigi mafamdagi kangani khanbada mathwai aduki matik wazaramme. Alexander bu lawyam saba nupa aduna awaba sairak ama pirage khaladuna ningthamtha sanglakpa matamasida mafi marol ani suna lithandana sarang amada sojau londuna thamlamme. Alexander upai leite sarang aduda ahing aduma kamdauna lengani haina khalamme. Mahaki samtugi purit adu natana mahaki masada athaba phi amata thonglamde. Numit asigi numidang oirakpa matamda Alexander aduki matik ingba henjilaklamme. Lawyam saba nupa adudi Alexander bu ingbana henman kiduna singsillaga sirasanu haina khankiduna nungaina mahaki ka aduda tumthakre. Alexander masa adu thak thak nikpa haurakhi. Sarang adu ayingba nungsitna liri liri sisilakpa matamda samtugi purit aduna phaupa mangonda kanaba pidre. Ingba henman kibana ahing asi loirakpa matamda mahak mathwai manglagani haiba khangzaramme. Maramaduna sirabasu sanglabasu upai amatadi yenglage haina khanduna wakal kaya kaya khanba haurakhi. Sarang manung aduda kari tauba yai haiduna hangat handa asum satpa matamda mahaki haksang adu lumbu lumbu saba hauraklamme. Matamaduda Alexander mahakna sarang manung aduda tauba yaba asi hangat handa leptana satuna ayingba khangba asina khwaidagi safaragani haina khalamme. Maduna maram oiraga sarang manung aduda hangat handa satpadagi hendoraktana senba phauba yauраmme. Ingbana loiramlaba mahaki haksang adu haujikti sagalakle humang sentharakpa hauраklamme. Mata amagomna Alexander hena dum nungairaduna ahing aduma hangat handa sienba sanaduna ayingba adu khanglamme. Mathangi numit nong ngalakpa matamdadi lawyam saba nupa aduna athaba kambor ama induna Alexander bu siramlani haiduna yengba sanglakpa matamdadi Alexander di humang oro oro taraduna phamduna lairamba aduda ngakpana loikre. Sangsilaga Alexander gi humang adu makhutna soktuna asengba makki humangla haina yenge. Lawyam saba nupa aduna hairamme. Nahakti kamdauna humang asi tariba. Alexander na khumme. Nahaki nasagi na daw lejadaduna sagol aduna sana lupa phairakdaba aduda aibu lana lawba amadi thajabidaba adum haina haujiksu aina kamdauna ningthamthagi ingkhraba ahing asida humang taribano haibasi thazaroi dawribara. Hai thajaba thajadaba haibadudi konagi wani hayu matau karamnano nahaki humang mayam asina ayuk angan basida kalen thada thukpagumna thokmibase. Alexander na khumme. Yengbiyu aihakna litliba samtugi purit asi asamba malurabra. Lawyam saba nupa aduna hairaklamme. Nahaki purit adudi mipum ayambana linaba puritni. Nahaki sina kari ahenba gun yawbano.
ꯑꯂꯦꯛꯖꯦꯟꯗꯔꯅ ꯈꯨꯝꯃꯤ, ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯇꯩ ꯐꯤꯔꯣꯜꯗꯕꯨ ꯌꯥꯎꯒꯅꯤ ꯊꯥꯖꯗꯦ꯫ ꯃꯁꯤꯁꯨ ꯑꯩꯒꯤ ꯃꯪꯇꯥꯛ ꯑꯃꯗ ꯊꯦꯡꯅꯔꯛꯈꯤꯕ ꯐꯨꯔꯤꯠꯅꯤ, ꯑꯆꯝꯕ ꯅꯠꯇꯦ꯫ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯐꯨꯔꯤꯠ ꯑꯁꯤ ꯂꯤꯠꯂꯕꯗꯤ ꯑꯏꯪꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯐꯨꯔꯤꯠ ꯑꯁꯤꯁꯨ ꯃꯪꯇꯥꯛ ꯑꯗꯨꯗ ꯍꯥꯏꯔꯝꯕꯗ ꯆꯤꯡꯂꯥꯏꯒꯤ ꯃꯇꯨꯅ ꯂꯣꯜꯂꯒ ꯁꯦꯝꯂꯛꯄ ꯐꯨꯔꯤꯠꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯐꯨꯔꯤꯠ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯆꯤꯡꯂꯥꯏ ꯐꯨꯔꯤꯠ ꯍꯥꯏꯅ ꯈꯪꯅꯩꯗꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯐꯨꯔꯤꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯑꯗꯨꯒ ꯃꯟꯇꯤꯛꯅꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯍꯥꯛꯅ ꯅꯉꯣꯟꯗ ꯄꯤꯔꯒꯦ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯈꯨꯝꯃꯤ, ꯑꯩ ꯅꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯉꯣꯟꯗ ꯃꯟꯇꯤꯛꯅꯕ ꯌꯥꯕ ꯄꯣꯠꯁꯛ ꯂꯧꯔꯨꯔꯕꯗꯤ ꯅꯍꯥꯛꯅ ꯀꯣꯟꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯉꯁꯤ ꯕꯗꯅꯥꯝ ꯁꯤꯔꯤꯕ ꯑꯁꯨꯃꯥꯏꯅ ꯁꯤꯕꯤꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯂꯧꯔꯣꯏ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯍꯥꯛꯀꯤ ꯅꯔꯥꯜꯗꯣ ꯑꯩ ꯉꯥꯛꯄꯤꯔꯒꯦ꯫ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯣ, ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯝꯇꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯑꯂꯦꯛꯖꯦꯟꯗꯔ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯂꯦꯛꯖꯦꯟꯗꯔꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯀꯟꯕ ꯉꯝꯂꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯗꯨꯅ ꯂꯣꯠꯂꯨꯔꯁꯤ ꯍꯥꯏꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯂꯦꯛꯖꯦꯟꯗꯔꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯂꯧꯌꯥꯝ ꯆꯥꯕ ꯃꯤꯁꯛ ꯑꯗꯨ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯒꯦ ꯌꯦꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯨꯔꯤꯠ ꯑꯗꯨꯅ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯧꯌꯥꯝ ꯆꯥꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯝꯇꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯎꯠꯇꯨꯅ ꯂꯦꯟꯅꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯥ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯇꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯂꯦꯛꯖꯦꯟꯗꯔ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯈꯔ ꯑꯁꯨꯝ ꯆꯠꯂꯛꯄ ꯃꯇꯝꯗ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯃꯁꯥꯗꯨ ꯀꯥꯕꯛ ꯀꯥꯕꯛ ꯁꯥꯒꯠꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯥꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯤꯡ ꯑꯗꯨꯅ ꯐꯨꯖꯤꯜꯂꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯏꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯤ ꯄꯣꯡ ꯂꯩꯇꯕ ꯂꯝꯍꯥꯡ ꯑꯣꯏꯕꯅ ꯑꯏꯪꯕ ꯑꯗꯨ ꯈꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯄ ꯎꯃꯪ ꯑꯃꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯏꯪꯕꯗꯒꯤ ꯅꯥꯟꯊꯣꯛꯀꯗꯒꯦ ꯈꯜꯂꯛꯄ ꯃꯇꯝꯗ ꯎꯖꯥꯎ ꯑꯃꯈꯛ ꯂꯥꯃꯩꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯛꯍꯧꯗ꯭ꯔꯕ ꯑꯃ ꯍꯧꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯎꯀ꯭ꯔꯣꯡ ꯑꯃꯁꯨ ꯌꯥꯎꯕ ꯎꯕꯗꯒꯤ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯎꯀ꯭ꯔꯣꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯁꯥ ꯄꯨꯝꯅꯃꯛ ꯇꯥꯁꯤꯟꯗꯨꯅ ꯑꯏꯪꯕ ꯈꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯏꯪꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯄꯪꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯀꯥꯏꯅꯊꯪꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯏꯪꯕ ꯍꯦꯟꯃꯟꯈꯤꯕꯅ ꯎꯀ꯭ꯔꯣꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯂꯦꯛꯖꯦꯟꯗꯔ ꯃꯍꯥꯛꯅ ꯇꯝꯕꯤꯒꯦ ꯈꯟꯕ ꯄꯔꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯦ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯦꯠꯅ ꯅꯤꯡꯖꯕ ꯃꯤꯑꯣꯏ ꯀꯌా ꯂꯥꯛꯇꯨꯅ ꯑꯂꯦꯛꯖꯦꯟꯗꯔꯗ ꯃꯈꯣꯏꯒꯤ ꯃꯥꯂꯤꯛ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ, ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯝꯂꯒꯅꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯂꯦꯛꯖꯦꯟꯗꯔꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯇꯧꯔꯝꯃꯤ꯫ ꯑꯂꯦꯛꯖꯦꯟꯗꯔꯕꯨꯁꯨ ꯗꯟꯗꯤ ꯄꯤꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯡꯕ ꯑꯗꯨꯗꯤ ꯊꯥꯖꯔꯔꯣꯏ ꯈꯜꯂꯗꯨꯅ ꯍꯩ ꯁꯤꯡꯂꯕ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅ ꯑꯁꯨꯝꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯗ ꯍꯥꯏꯔꯝꯃꯤ, ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯅꯅꯥꯏ ꯑꯣꯏꯕꯤ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯅ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯅꯈꯣꯏꯒꯤ ꯃꯥꯂꯤꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯃꯥꯡꯂꯝꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯩꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯠꯄ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯝꯕꯅ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯅꯤꯡꯊꯤꯅ ꯈꯪꯗꯅ ꯂꯤꯠꯂꯨꯕꯒꯤ ꯗꯁꯥꯅꯤ꯫ ꯐꯨꯔꯤꯠ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯥꯄꯤ ꯅꯠꯇ꯭ꯔꯒꯅ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯁꯣꯛꯂꯨꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯛꯇ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯇꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨ ꯅꯠꯇꯅ ꯅꯈꯣꯏꯒꯤ ꯃꯥꯂꯤꯛ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯝꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯌꯥꯝꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯨꯕꯗ ꯃꯈꯣꯏꯒꯤ ꯃꯥꯂꯤꯛ ꯑꯗꯨ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯎꯀ꯭ꯔꯣꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯌꯥꯎꯔꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯃꯛ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯂꯦꯛꯖꯦꯟꯗꯔꯕꯨ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯣꯟꯕ ꯍꯨꯏ ꯃꯃꯩ ꯆꯨꯝꯊꯣꯛꯄ ꯌꯥꯗꯕꯒꯨꯝ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯍꯩꯅꯕꯤ ꯑꯁꯤꯗꯤ
ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯅꯝꯊꯥꯛ ꯀꯌꯥ ꯑꯃꯗꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯗꯨ ꯃꯤꯉꯣꯟꯗ ꯇꯧꯕꯗ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯗ ꯆꯥꯡꯌꯦꯡ ꯇꯧꯕ ꯄꯥꯝꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯩꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯃꯤꯔꯝꯗ ꯆꯠꯇꯨꯅ ꯂꯣꯠꯂꯨꯒꯦ ꯅꯍꯥꯛꯅ ꯑꯩꯍꯥꯛꯁꯦ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯜꯂꯛꯀꯦ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯎ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯗꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯃꯛꯇꯗ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯍꯟꯗꯛꯁꯨ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯋꯥ ꯑꯁꯤꯗ ꯑꯊꯤꯡꯕ ꯄꯤꯔꯝꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯂꯦꯛꯖꯦꯟꯗꯔ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯤꯔꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯈꯨꯗꯣꯜ ꯑꯃꯈꯛ ꯄꯤꯔꯝꯃꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯈꯛ ꯂꯤꯠꯇꯨꯅ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯈꯣꯡꯁꯥꯟꯕꯤꯈꯤꯅꯕ ꯍꯥꯏꯖꯔꯕꯗ ꯑꯂꯦꯛꯖꯦꯟꯗꯔꯅꯁꯨ ꯌꯥꯔꯗꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯇꯨꯅ ꯑꯂꯦꯛꯖꯦꯟꯗꯔ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯨ ꯈꯥꯝꯖꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯂꯦꯛꯖꯦꯟꯗꯔꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯀꯔꯃ ꯐꯪꯒꯗꯕ ꯃꯤꯠꯀꯨꯞ ꯑꯣꯏꯔꯛꯂꯦ ꯌꯥꯝꯅ ꯊꯥꯖꯗꯅ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯇꯝꯊꯤꯔꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛ ꯇꯥꯔꯝꯃꯤ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯕꯣꯟꯗꯤ ꯑꯣꯏꯅ ꯑꯋꯥꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯁꯨꯍꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯂꯦꯛꯖꯦꯟꯗꯔ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯄꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯕꯣꯟꯗꯤ ꯑꯣꯏꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯑꯉꯛꯄ ꯋꯥꯐꯝ ꯑꯃꯗꯤ ꯕꯣꯟꯗꯤ ꯃꯅꯨꯡ ꯑꯁꯤꯗ ꯊꯣꯛꯂꯔꯦ ꯕꯣꯟꯗꯤꯁꯤꯡ ꯑꯗꯨ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯣꯠꯄ ꯑꯃꯗꯤ ꯏ ꯅꯥꯏ ꯀꯌꯥꯁꯨ ꯇꯩꯕꯅ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯣꯠꯅ ꯅꯝꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗꯤ ꯑꯍꯟꯕ ꯑꯃꯒꯨꯝꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯕ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯗꯨꯅ ꯑꯂꯦꯛꯖꯦꯟꯗꯔꯗ ꯃꯇꯧ ꯀꯔꯝꯅ ꯐꯨꯔꯤꯠ ꯑꯗꯨ ꯃꯣꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯑꯂꯦꯛꯖꯦꯟꯗꯔꯅ ꯈꯨꯝꯃꯤ ꯑꯩꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯄꯅꯤ ꯐꯨꯔꯤꯠ ꯑꯁꯤꯒꯤ ꯃꯒꯨꯟ ꯑꯁꯤꯅꯁꯨ ꯃꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯀꯗꯥꯏ ꯐꯥꯎꯕ ꯀꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯇꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯀꯣꯛ ꯊꯣꯡꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯅ ꯅꯥꯏꯇꯣꯝ ꯇꯥꯔꯒꯗꯕ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯔꯥꯛ ꯇꯝꯅꯅꯕ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯂꯥꯟꯃꯤ ꯑꯃꯈꯛꯅ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯔꯗꯨꯅ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛ ꯎꯕꯗ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅ ꯃꯀꯣꯛ ꯅꯣꯟꯅ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯑꯊꯧꯕꯅ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯂꯥꯟꯃꯤꯗꯨꯅ ꯈꯨꯝꯃꯤ ꯅꯍꯥꯛꯂ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯣꯏ ꯃꯥꯅꯤ ꯑꯊꯧꯕ ꯑꯗꯨꯗꯤ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯒꯗꯕꯅꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯂꯦꯛꯖꯦꯟꯗꯔ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯃꯔꯝ ꯆꯥꯗꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯐꯥꯗꯨꯅ ꯕꯣꯟꯗꯤ ꯑꯣꯏꯍꯧꯔꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯗꯨꯅ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯅꯤꯡꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯎ ꯃꯁꯦ ꯂꯧꯁꯤꯜꯂꯨ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯁꯅꯥ ꯂꯨꯄꯥꯅꯤ ꯂꯧꯖꯧꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥ ꯇꯝꯅ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯧꯗꯦ ꯃꯍꯥꯛꯀꯤ ꯊꯧꯒꯂꯣꯟ ꯕꯦꯚꯥꯔ ꯑꯃꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯗꯕ ꯃꯇꯧ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯄꯣꯡꯂꯝꯕꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯂꯩꯕꯥꯛ ꯑꯃ ꯇꯝꯅ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯑꯃꯗꯤ ꯑꯄꯥꯝꯕ ꯍꯦꯛꯇꯃꯛ ꯄꯥꯡꯊꯣꯛꯄ ꯌꯥꯗꯕꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯥꯟꯃꯤ ꯑꯗꯨ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯟꯈꯤꯕ ꯇꯥꯔꯝꯃꯤ ꯂꯥꯟꯃꯤꯗꯨꯅ ꯍꯦꯛ ꯍꯟꯈꯤꯕ ꯃꯤꯠꯀꯨꯞꯇ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥ ꯃꯃꯥꯏ ꯃꯃꯤꯠ ꯀꯦꯁꯤꯜꯂꯝꯃꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯂꯦ ꯑꯇꯣꯞꯄ ꯃꯁꯛ ꯈꯪꯗꯕ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯝꯃꯤ ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯈꯣꯡꯗꯨꯅ ꯍꯦꯛ ꯍꯦꯛ ꯃꯇꯝ ꯂꯦꯟꯖꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯌꯦꯞꯁꯤꯟꯗꯨꯅ
ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯂꯝꯕꯤ ꯂꯃꯥꯡꯅꯔꯦ ꯍꯥꯏꯖꯤꯟꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯇꯧꯕꯇꯕꯨ ꯂꯥꯟꯃꯤ ꯑꯁꯤꯅ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯀꯗꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯛꯄ ꯃꯇꯝꯗ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅ ꯂꯤꯂꯥ ꯑꯃꯈꯛ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛꯇꯤ ꯑꯩꯍꯥꯛꯅ ꯄꯨꯖꯔꯛꯂꯤꯕ ꯖꯟꯇ꯭ꯔ ꯑꯁꯦ ꯈꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯈꯣꯡꯗꯨꯅ ꯑꯗꯨꯃꯛ ꯁꯥꯟꯅꯩ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯖꯟꯇ꯭ꯔ ꯑꯁꯤꯒꯤ ꯁꯩꯁꯛ ꯇꯥꯅꯤꯡꯗꯕ꯭ꯔꯥ? ꯂꯥꯟꯃꯤꯗꯨꯅ ꯈꯨꯝꯃꯤ, ꯌꯥꯏ ꯇꯥꯁꯤ꯫ ꯑꯩꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯖꯟꯇ꯭ꯔꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯑꯋꯥꯕꯁꯦ ꯀꯥꯎꯕ꯭ꯔꯥ ꯌꯦꯡꯂꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅ ꯖꯟꯇ꯭ꯔ ꯑꯗꯨ ꯈꯣꯡꯂꯗꯨꯅ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯃꯤꯟꯅꯔꯦ ꯑꯃꯁꯨꯡ ꯂꯥꯟꯃꯤ ꯑꯗꯨꯅ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯒꯤ ꯖꯟꯇ꯭ꯔꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯁ, ꯅꯍꯥꯛꯀꯤ ꯖꯟꯇ꯭ꯔꯒꯤ ꯁꯨꯔ ꯑꯁꯤꯗꯤ ꯑꯩꯍꯥꯛꯇꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯈꯣꯏꯊꯨꯝꯅꯈ꯭ꯔꯦ꯫ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯀꯥꯎꯍꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯂꯩꯕꯥꯛ ꯌꯧꯔꯦꯗꯣ꯫ ꯍꯥꯏꯌꯨ ꯅꯨꯄꯤ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃꯇꯪ ꯍꯥꯏꯌꯨ꯫ ꯅꯍꯥꯛꯀꯤ ꯁꯦꯕꯥ ꯑꯁꯤꯗ ꯑꯩꯍꯥꯛ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯑꯩꯍꯥꯛꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯄꯤꯔꯒꯦ꯫ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥ ꯃꯍꯥꯛꯀꯤ ꯊꯧꯁꯤꯟ ꯃꯥꯏ ꯄꯥꯛꯂꯦ ꯈꯜꯂꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯩꯍꯥꯛꯅ ꯄꯥꯝꯕꯗꯤ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯈꯛ ꯕꯣꯟꯗꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯕꯣꯟꯗꯤꯗꯣ ꯑꯩꯍꯥꯛꯀ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯁꯦꯟꯗꯣꯜ ꯂꯩꯅꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯍꯥꯛꯇꯤ ꯑꯋꯥꯕꯇꯅ ꯏꯁꯔꯨꯛ ꯑꯣꯏꯔꯅꯤ꯫ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯏꯔꯩꯕꯥꯛꯇ ꯍꯟꯈꯤꯕꯗ ꯑꯃꯨꯛ ꯄꯨꯖꯈꯤꯒꯦ꯫ ꯂꯥꯟꯃꯤꯗꯨꯅ ꯈꯨꯝꯃꯤ, ꯍꯥꯏꯔꯣ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ ꯑꯗꯨ ꯑꯂꯦꯛꯖꯦꯟꯗꯔ ꯀꯧꯏ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯄꯨꯈꯤꯕ ꯁꯦꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯂꯣꯟꯅ ꯅꯨꯄꯥ ꯑꯗꯣ ꯅꯉꯣꯟꯗ ꯁꯤꯟꯅꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯍꯤꯡ ꯑꯃꯗ ꯂꯣꯟꯅ ꯑꯂꯦꯛꯖꯦꯟꯗꯔꯕꯨ ꯂꯥꯟꯃꯤ ꯑꯁꯤꯅ ꯊꯥꯗꯣꯛꯇꯨꯅ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯗ ꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯨꯛ ꯑꯉꯟꯕꯗ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥ ꯑꯃꯗꯤ ꯑꯂꯦꯛꯖꯦꯟꯗꯔ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯁꯤ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯇꯥꯛꯊꯣꯛꯂꯝꯗꯦ꯫ ꯃꯤꯔꯣꯠ ꯑꯣꯏꯅ ꯃꯤꯇꯣꯞ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯍꯜꯂꯛꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯂꯥꯟꯕꯟ ꯀꯌꯥ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯋꯥꯡꯃ ꯌꯧꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞ ꯌꯧꯔꯕꯗ ꯆꯣꯛꯊꯕꯅ ꯂꯣꯏꯔꯕ ꯑꯂꯦꯛꯖꯦꯟꯗꯔꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀ ꯑꯩꯒꯒꯤ ꯂꯝꯕꯤ ꯄꯨꯟꯗ꯭ꯔꯕꯅꯤꯅ ꯈꯥꯏꯗꯣꯛꯅꯕ ꯇꯥꯔꯦꯗꯣ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯑꯩꯍꯥꯛꯅ ꯄꯨꯗꯨꯅ ꯍꯟꯈꯤꯒꯦ꯫ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯎꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯂꯤꯗꯨꯅ ꯅꯍꯥꯛꯀꯤ ꯈꯥꯡꯕ ꯀꯟꯕ ꯊꯧꯅꯥ ꯑꯗꯨꯕꯨ ꯇꯥꯛꯂꯨꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯁꯦꯠꯇꯨꯅ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯆꯠꯅꯈ꯭ꯔꯦ꯫ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯁꯦꯝꯗꯨꯅ ꯊꯝꯕ ꯑꯁꯝꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯂꯦꯛꯖꯦꯟꯗꯔ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯍꯥꯏꯔꯛꯈꯤ, ꯊꯥ ꯑꯃ ꯍꯦꯜꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯈꯤꯗꯦ꯫ ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ꯫ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥꯅ ꯈꯨꯝꯃꯤ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯏꯁꯣꯔꯗ ꯀꯠꯆꯗꯨꯅ ꯅꯍꯥꯛꯀꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯔꯤꯕꯅꯤ꯫ ꯁꯣꯜꯂꯕꯤ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯅ ꯃꯐꯝ ꯀꯗꯥꯏꯗ ꯅꯍꯥꯛꯄꯨ ꯊꯤꯔꯨꯒꯅꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯖꯗꯕꯅ ꯅꯍꯥꯛꯄꯨ ꯃꯇꯝ ꯆꯥꯅ ꯊꯤꯕ ꯂꯥꯛꯆꯔꯨꯗ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯈꯣꯟꯖꯦꯜ ꯀꯟꯈꯠꯅꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯟꯅꯔꯛꯇꯨꯅ ꯆꯤꯕꯣꯟ ꯁꯣꯟꯅꯕ ꯍꯧꯔꯛꯈꯤ꯫
नुपा अमना हाइरक्के मसिगुम्बा नुपी असिदि अइहाक्ति युमदगा थम्मु सरंगदा लंगसिंदुना सा कैगी मसिंजाक तुम ओयनगदौरिबनि अमना अमुक खुमलकलाम्मे असुक यामना लमसत नाइदबि नुपी असिबु अमना अमुक हाइरकलाम्मे असुक कुइबा मतम असे युमसि थादोक्तुना मसा योन्थोक्लुरबि नुपी असिबु करिगी युम असिदा लहंदौरिबनो मदो असुमना मयामना सिबोन सिबोन ngangnarакpa aduda sauraba Alexander mahakki thangsang adu lauthorакlamme Florentina bu hatnaba hotnarakki adubu Florentina khonglei thuna mahakki kada sensin khiduna thong lonsin khi mayam adu mapanda khoirangnana ngairamme amadi Alexander di imungda lairiba potchai pumnamak thugaiba yankhaiba haurakle hai lamsat naidabi nahakna aingonda असुक कुइना नमथाक तौदुना लाकपगी ngасidi nahakina thwaito lawba tare yamna thuna thoro natrabadi nahaki thong asi aina thugaiduna sangaklabadi amukka hena phibam tararoi thong adu hangduk malaktabada Alexander yamna sauna thong adu namkhaina bo hotnarakpa matamdadi masak matau yamna phajakhrabi khwangcheta jantra ama yaptuna ka adudagi thoraklamme मधु उबदा अलेक्जेंडर तिंगक तिंगक येंगदुना लय नुपी अदु महाकना हाना उख्रबगुम तौवे निंगसिंगबा थोक्त्रबा अदुददि नुपी अदुना मखुत अमना फी मसेट अमा पाइदुना मंगोंदा उहलकपा अदुदा अलेक्जेंडर वाखल लाकले महाकपु तमथीरबा मिरम अदुदगी महाकपु कनबीदुना लाखिबा नुपी अदु महाकी नुपी फ्लोरेंटिना ओइरमले महाकना अंगकपा फाउरिबा अदु फ्लोरेंटिना ना मयक सेंगना वारी पुमनमक लीदुना खंगहलम्मे मतमदुदा तिलमलिबा मियामसिंग अदु मथंग मथंग हनख्रे वारी पुंबा तारबा मतुंगदा अलेक्जेंडरना महाकी नुपी अदुदा लाले हाइना हाइजरम्मे थौना फना महाकपु हिरम खुदिंगमक्ता कनबीदुना लाखिबा अमदी सीरबा मतम असिदसु महाकी नुपीना महाकी मथ्वाई कनबीबगी दमक महाकी नुपीबु यामना थागतलम्मे हाइरिबा नुमित असिदगिदी Alexander की हाना सलम्बा फत्रबा हाइनबी कया अदु थादोखिरम्मे मसिगी मतुंगदा मखोय अनि नुंगाय याइफना पानखिरम्मे वारी असि नुंगाय बिरगदी लाइक तौबिरमो कमेंट तौबिरमो अदुगा चैनल असिदा नौना संबिरकपा ओइरगदी चैनल असिबु सब्सक्राइब तौबिरमो।